Mimanadrabi nupi masa amagi ikai khumnaba manghanbirambani haiba miyo ama fare. Imphal West ki Wongoi Police Station ki manung sanba mafam amada laiba masagi haksang ki fibam da Mimanadrabi sahi nauribi nupi masa amagi ikai khumnaba manghanbikhi haibagi maralda miyo ama police na faraga custody da remand lauthaduna wahang pahong satharingai gi sairakta nupi masa asimaktada namduna ikai khumnaba manghanbikhibani haiba miyo ama su police na faraga court puthorakre. Ngasi Imphal gi Uripok Serap Court Complex ta leiba Special Judge Imphal West Manipur gi court ta police na puthorakhiba miyo edugi maming Rajkumar Milan Elias Nanau sei kuntrago humdai kawi lekrakpa makha lekaidigi lekhidraba RK Amusanagi masanupani hairi thado asigi matangda nupi masa asigi apokpi mamana Imphal West District Police ki Women Police Station da report tawrabagi matung ina case ama register tawduna lokhatpani hairi WPS Imphal West na lokhatkiba case adugi FIR number 38920119 ni case asi Frokso Act 2012 ki section 6 ki makada register tawbani hairi nupi masa asigi mamana tarukiba report aduda mahaki Mimanadrabi masa nupi asina labukta satlingaida wangoi da leiba canal amagi manakta thawdo asida senariba miyo asina namduna ikai khomnaba manghanbikhibani hairi karigumba thawdo asigi wafamsing phongdoklaglabadi hatkani haiduna kihalambadagi haidoktana laglaga tha asigi mapangi nungthil khaktada thawdo adugi warifun ama tamthorakpani hairi police na thawdo asigi victim oiribi nupi masa adu Regional Institute of Medical Science Rimski Forensic Medicine Department Medical Examination tawkre loinana senariba miyo asina ngarang numidang Wongoi Police na fabadagi police station asida lokshin khibani asina lokshin khibani hairi WPS Imphal West ki maikaidigi mahakpu police custody da remand tawbinaba haijarakkhibagi matung ina tha asigi 13 fawba court remand pikre hairi panba yabadi nupi masa asigi ikai khumnaba manghanbikhibani haibagi charge ta faba atopa miyo amasu hauji Women Police Station asigi custody da remand lauthaduna thamlibane.